Hojik aina lejariba mafhum asi nagaram hariba mafhum asi dani mafhum sida su ising ichau na maram oraga awaba kaya amasu mayok nari haiba tare adubu ising kangdarak le haiba su yumda laiba yadabagi fiyamda adumok mayok nari adubu hojik su tumdan kiba yum jaga sing kaya amasu koi singdokpagi mamim kaya amasu tari aduga Manipur sida koi offset printing tawriba meeoi kaya amasu koi ising ichau sina maram oraga o tara hena Mansang kaya amasu mangkre haibagi ngarang report pangkrabani adubu ngasi koi khumalapaki jaga sing ida leiba koi offset printing hangbi ba mioi sing dagi hangbagi report ki matung inadi haiba jaga sida koi offset printing tawriba mioi sing asugi matik awaba mayok nare printing da sunata koi hariba machine sing asisu koi ising isauna maram moraga koi foot taruk tare muk thunjun khibana maram moraga machine sing asi amuk koi hingalhan bagi koi yadabagi film da leire haiba koi offset printing press to biriba koi meeoi singna koi haiba koi machine sing asi foot taruk tare na ising thunjun khibana maram oraga koi amuk an koi sijina ba yadabagi film da mayok nare haiba mayok nariba sigi matang da pawdam ma taminasi आइए मैं मोहम्मद सरचंद्र सिरो ऑफसेट प्रिंटर्स के प्रोप्राइटर ने आई हो गिवा 1999 दिगा होदना आई कोई प्रिंटिंग की लाइन में सीधा चांगदना लागपनी तबदबो हौजिक हारिबा पोस्टा कोई आइगी प्रिंटिंग यूनिट कोई ना लेरिबा कोई सिमेरोंग दे लेरिबा कोई प्रेस गोदाम हर खनरिबा सिदा होकिबा तांग कुनगा मापन गे आइबगे इसिंग थमजन गिदना ngasi Dajun ki tang tara phawa asida lairiba phibam se ngasi changbada ngairi asidai ta lairamiba phibam ase ontok na awa bagi masak ai amu hana ingat pa yarar da bai phibam dani ajik lairamiba se mayam na dum pingi amna sum akoi media gi isin jang sin khangbiyo haibadi he na khangabani lairiba phibam ase karam phibam da lairamage haibada dum jengbiyo haibadi sidai ta sarapa putaret ki mathakta akoi isin pula thongi dana je ai na sida lairiba four color machine CTP, perfect machine, cutting machine, flex machine, atai tongamba laser, CNC ke lairiba, punamak amat lawa yadabai film da laire, aduduna hairiba sarakpa aina akhoi ase akhoi sidai si matak sida akhoi namna loraba larik sing atai kya loi yaudna haji mayam gi order da haji kamai tawgadabna haibagi samam na bamu gi film da laire aduga haji se aina su hana jaja gi sarakpa lupa karo ani makai khare hen bagi mansang club ise missionary sing ki mangduna si karamba film da tawgadabna haibase ai isang shana habda haibam khangdre सिदैता यारगदी सरकार की मार्केट मतेंग पांबु याबा लेरगदी मतेंग पांबु नत्रगदी अखोई सरकार मा पांबगी हाबगी चपचा बदु आना उति मतांग से उठोकिदना आइदे नतना आइदे न सोगबा अतोपा प्रेस के हाइतारिन लेइबा सिंगसु आसुसु मतेंग पांबि हाइदना सरकार मतिदे akan namaromda ising isau sina maram moraga ising isau bi andarakle harba taragasu mafhum asida ising isau na mayok nariba jaga ayamba ising pumtharakpa phata hautik kaya ama pumtharakpa na maram oiraga apum asagi manamna yumda leiba yaraktabagi phibamda leire maru oina drain kaya gi mathakta yum sajalakpa dukan phamjalakpa iram nala kaya sengdokpagi mahutta phata hautik kaya langtharakpadagi ni asiguma phibam asi lakona angang ahal khaktana laina laichat lakpa yabagi phibamda lerakpana Manipur lengaki maikai digi lokhatpa yaba thabak lokhat haningbagi apamsu phongdorokli ai ming na Timothy kawe si nagaram area ni je ado si da handagi ising chawba tang kun ma kon digi ising chawrak ko si digi sinamaram oina laikai mayam si thumme mainly masi thummi si nala turin mayam si sengthok ko leitre ado maram nala turin sengthok pa ngaktana tana nala mathak si da yum sajinba adigi nala mathak da dukan phamjinba government gi eviction su lakni adu sublak laktri masi si koi khangak pa da si chahi 35 36 muk si smuk chawba ising si chawakri adu asida yum ghakna tabida ai isa bau sida dukan tor leimi dukan bau dukan gi computer ne press ne mayam se thumjin khre oje koi si haudu se koi di yamna root grassroots gi haudore aro grassroots gi haura ko si kana na mating pi dom no khangdre du sarkar ne yaradi lekai gi trene su adigi koi gi shokki ma mayam si jo kitang yengchin biradi yam nuai jan mathang da koi gi hoji gi sing si mathang kangthare ko si di napi mayam pumakpa adigi
ꯃꯃꯥꯡꯗꯒꯤ ꯆꯦꯟꯊꯔꯛꯏꯕ ꯏꯁꯤꯡꯁꯤꯅ ꯑꯃꯣꯠꯄ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯃꯊꯪ ꯃꯊꯪꯁꯤ ꯁꯨꯝ ꯇꯨꯡꯁꯤꯜꯂ ꯂꯩꯔꯦ ꯑꯗꯨꯅꯗꯤ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯁꯤꯗꯤ ꯃꯅꯝ ꯌꯥꯝ ꯀꯜꯂꯦ ꯅꯥꯄꯤ ꯃꯅꯝꯅꯦ ꯑꯗꯨ ꯑꯃꯣꯠꯄ ꯑꯄꯨꯝꯕ ꯃꯌꯥꯝꯁꯦ ꯑꯗꯨꯗ ꯁꯤꯗ ꯒꯣꯚꯔꯟꯃꯦꯟꯠꯅꯁꯨ ꯀꯔꯤꯒꯨꯝꯕ ꯁꯦꯅꯤꯇꯥꯏꯖꯦꯁꯟꯅꯦ ꯑꯗꯨꯒ ꯃꯦꯗꯤꯀꯦꯜ ꯀꯦꯝꯒꯨꯝꯕꯅꯤ ꯑꯃ ꯂꯩꯕꯤꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯅꯠꯇ꯭ꯔꯗꯤ ꯑꯉꯥꯡ ꯅꯨꯄꯤ ꯑꯉꯥꯡ ꯃꯌꯥꯝꯁꯤꯗꯤ ꯑꯅꯥꯕ ꯃꯔꯛꯁꯤꯗ ꯍꯣꯁꯄꯤꯇꯥꯜ ꯄꯨꯒꯗꯧꯔꯥ ꯌꯨꯝꯗꯒꯤ ꯊꯣꯛꯀꯗꯧꯔꯥ ꯌꯨꯝ ꯁꯦꯡꯒꯗꯧꯔꯥ ꯑꯁꯤ ꯈꯟꯕꯗ ꯌꯥꯝ ꯋꯥꯔꯦ